Manipur Police na fazin kiba khulngakpa miyoi manga mak ngasi court na belda thadok na ba raita kre miyoi mari thadok kre amadi NIA na nauna muk fazin duna Delhi da akhana ba aircraft amada pukre United Nations ki delegation yauna Manipur ki matang da New Delhi da pangthok kiba consultation da irang asi makhata na thorak tana ba point mari yauba recommendation ama kokomi na pisilam le haidi November ahung fawagi manungda Manipur ki irang asi Waroishin Center na purakpa ngamdrabadi pre-merger political status talagani haina organizing committee Manipur ki NONGTHOMBAM kiba numit na warep lokre numit taragi manungda khulai thadoktrabadi shoot at site tauragani haina lengak na lauthokpa matamda suksoi soidana irang namthagani haina Congress MLA Thokchom Lokeshona lengak ki pokning chingsilakli Lamdam asida tangdu laitaba puraknabagidamak Naga singna leptuna lakli Manipur gi irang asida Naga singna neutral oina laiba natte adubu furup amagidamakta su lepa laiti haina HAC gi chairman D Gangmaina haidi Actor Soma Laishram gi mathagta kanglaipa kanmalupna athingba thamlakpa maram chade khudakta athingba handokadabani haina Film Forum Manipur gi maiketi gi khangalakli Amasung Alzheimer lainaga mari lainana Manipur State ki oiba khanaba mapung fawa hospital ama thamba matam oiri haina Manipur University ki Vice Chancellor Professor N Lokendra na pongdokrei